अहानबदा मरुब पाव सोशल मीडिया चीफ मिनिस्टर एन बीरेन हाटकनी हाइना किहनखिब नुपा अमा चुराचांदपुर पुलिसना फागतपा ngamkhre अना लायंग मरी लेना थबक थौरम सिंह हेन खुमांग सौक्सिनबा ngamnaba जेनिम्स हॉस्पिटल के सिक्योरिटी पर्सनल सिंह मियामना ताथि तवैना तौबिगनु हाइना जेनिम्स के डायरेक्टर डॉक्टर एल देवन फोंदोखरे खुरुमजरी नसिनुथि पुंग अनिगे MAMI TV न्यूज अपडेट इमरान एम के पिजरी सोशल मीडिया चीफ मिनिस्टर एन बीरेन हाटकनी हाइना किहनबा नहा अमा था असगी तांग कुंतरेट के निमिदांग पुंग निपान मखाइरों ताबदा चुराचांदपुर पुलिस न फारे हाइरी फारबा नहा अदुदी चुराचांदपुर की गेलमोल विलेज तगे पाउमिनथांग हाउकिप एलियस PM रुडो HK चही 13 अपोप लेखिद्रबा सोइगिन हाउकिप कवी हाइरी पनबे यावदी था असगी तांग कुनमंगादा महाकी फेसबुक अकाउंट मसागी मरोलदा चीफ मिनिस्टर एन बीरेन हाटकनी हाइबो हई इदुना थागलपदगे पुलिस न केस अमल खुनबा मतुंग फगतखिबनी हाइरी अनालयंग मरी लेना थबक थौरम सिंह हेन खुमांग सौक्सिनबा ngamnaba जेनिम्स हॉस्पिटल के सिक्योरिटी पर्सनल सिंह मियामना ताथि तवैना तौबिगनो मखोय सिंह असे मियाम की याइफनबा अमदि हॉस्पिटल असे ngak शेलिबनी हाइना जेनिम्स के डायरेक्टर डॉक्टर एल देवन फोंदोखरे ngasi ayuk जेनिम्स के A ब्लॉक त पांगथोकपा पावगी मिफुम अमदा वफुम असे फोंदोलदुना डॉक्टर एल देवन हाइ थासगी तांग कुंतरे के निमिदांग वरम पुंग मंगम खरे हेलकपा दुवाइदा अनाब पुरगा लाकपा कार अमा रोंग साइड हाइबदी गेट नंबर 3 दा थोजलकलबा मतुंग OPD ब्लॉक फावरगा नौना साबा इमरजेंसी मेडिसिन के कैजुअलिटी दा खामकी मदुदा हॉस्पिटल सिक्योरिटी सिंगना खामनबा हाइबदा ड्राइवर अदुना फजदबा वही वता सेनरमदगे थोखनिंगदबा थोदो अमा थोखे सिक्योरिटी सिंगे मतेंग लौरगा नियम चुमना गाड़ी अदु जेनिम्स मनंगदा थौजिलकलबदी नत्रगा सिक्योरिटी सिंगदा अथिबा वही वता हाइरमद्रबदी थौदोक अदु थोलमलॉय मरमदुना हॉस्पिटल असिदा लाक्लिबा मियोय सिंगना सिक्योरिटी दा फजना मतेंग पांगबियो लोइनना मखोइदगी मतेंग लोबियो कैजुअलिटी के इमरजेंसी मेडिसिन के मखादा नहा खरा ग्रुप ओइना लैबा असि लयंग मरी लेनबा ओइरबदी करिसु काइदे अदुमकु एखोइदा लाकपा कंप्लेन के मतुंगिना मखोइ सिंग अदो हॉस्पिटल असि के कोइबदा लेरिबा फार्मेसी अमसुंग प्राइवेट लैब के मियोय सिंगना अयामबनी हाइ मखोइ सिंग असिना पेशेंट के ई चिंगबा अमसुंग हिदाक लांगथक लेरगा पीबना चिंगबा क्या तौरे हाइबगी चपचाबा पाउ फंगी हाइरबा मियोय सिंग असि ममांगदसु जेनिम्स के ऑफिसर सिंगा उनरगा वरी सानदुना मखोइगे थबक थोरम सिंग हॉस्पिटल असि के मनमदा तौदनबा खंगनखरबनी लोइनना अतोपा कंप्लेन अमदना सुपनतगी लुपा 10 पीबा OPD टिकेट अमा कक्पगे क्यू लेपदा लुपा चनीदगी तादना पेशेंट पार्टी दगी लौरे हाइबगे पाउ फंगी असिगुम थबक असिसो हॉस्पिटल मनुंग असिदा मखा ताना तौबिगनु मियांगे मतेंग पांगे हाइरबदी वॉलंटरीली पांगबियो लाक्लिबा पेशेंट सिंगदा मखल अमदगी पोलुम पीबिगनु लोइनना हॉस्पिटल असिदा लाक्लिबा मियोय सिंगना मफुम असि इसामकी युमनी हाइना खलहनिंगी हॉस्पिटल असि हेना फगत हनिंग लबदी अमसुंग पेंडबना चिंगबा क्या लेरबदी एकोइना थमलेबा कंप्लेन बॉक्स ता इरगा पीबिरमो हॉस्पिटल के मैकैदगे अंगम थबक पांगथोकनबा होनगे पाउमी सिंगा उनबादुदा डॉक्टर एल देवन मखाताना हाय हौजे हॉस्पिटल असि के पार्किंग सेनरीबा असि लिलोंग चाजिंगदगे बंबू एंड क्राफ्ट हाइरिबा फार्म असिना कुमजालिसिंग अनि कुंदगे टेंडर लोरबा मतुंग पायरकपनी मकोइना हॉस्पिटल असिदा पिकटफुम थोकपा लुपा लाख 39 लिसिंग मरिफुरोम गे सेंफम नसी फाव पिरक्तना लेरी मकोइना पिरक्ट्रिबा सेंफम असि चौराकना लाख चौराकना चही अनिरोम फरकदौरे मरमदुना अनुब टेंडर अमा तौरगा पार्किंग की थबक असिसु सिननबा खनरे हॉस्पिटल के मैकैदगे टू व्हीलर दना लुपा मंगा अमसुंग 4 व्हीलर दना लुपा 10 लौगदबनी हाइबा असिसु हौजिक पार्किंग तौरिबा फार्म असिदा खंगनबा लेखरबनी मसिदा अहेनबा सेंफम लौरिबा असिसु मखाताना तौबिगनु हाइना डॉक्टर डेवन मखाताना अपील तौखे अखोई मणिपुर लेरिबा प्रजा खुदिंगमक अदुगा हॉस्पिटल लिंबिरक्लिबा अखोई पेशेंट पार्टी अदुगा वॉलंटरीली सुमाइना मतेंग पांगेना थोपिरक्लिबा पुनमक अखोई म्याम से हॉस्पिटल जेनिम हॉस्पिटल जी अफबा हॉस्पिटल अमा वेंजी अदुगा मसैदा अखोई सरकारना वाना होनबिरिबा सिगुंबा हॉस्पिटल सिदा अखोई म्याम से पुन्ना लायंगबा मखल की खुदोंचाब से फंगमिनसी अदुगा डॉक्टर सिंग नर्सिंग अखोइसु यामना पुक्सेल संग थबक तौजगे मयामनाजु सपोर्ट तौबियु अदुगा
करिगुम तमदा अखोइना सोइगुम तमदासु नुने सी लाले सी सोइग्रे सी चुमथोकसी हाइबना चिंबसी अखोइ कंप्लेन बॉक्स अमम थमजै अखोइ एमएस की मैयारजसु ए ब्लॉक तसु थमजै मसैदा मयाम चंगना अखोइ कंप्लेन दु इबिरमदा अखोइ मदु नैनजरगा अखोइ इम्प्रूव तौनबा होनजगे हाइबसी वफनजी थमजरी अना जेनिम्सना अफबा थाक्ता पुरप ngamnabidamukta अखोइ मणिपुरदा लेबिरिबा काय खुनजरिबा अखोइ प्रजा माइकई अखोइ कांग खुदिमक्ता अहांना अपील तौजनिंगबदी मयामनसु नुक्सेबियु जेनिम्सबु इसागी पोटनेना खनबियु इसागी पोटनेना खलबा मतमदा जेनिम्स अफबा थाक्ता पुरप ngamgani Wetland Conservation and Paddy Conservation Act mai pakhange hairabadi state asida leiriba lobuk lamhang sing chahi chupa multiple cropping toduna chinjak marang kaina puthokpa mathau tai haina Khetrigau Assembly Constituency ge MLA Sek Nurul Hasan phangdokre wafam ase Khetrigau awang lekai daliba MLA ge yumda pangthokpa Khetrigau Farmers Meet lising ani kunithoi ge thoramda MLA Sek Nurul Hasan phangdokebani ahanba phase gi oina Guru Pat Lokol amasung Yadol Pat Lokol ge lomi singa unaduna matau karamna labuk sing sahi chupa sathok pudokani amadi lomi sing na thengnari ba khudong shadaba sing karam tona safa hangani having bagi pandam da pangtoki ba thoram aduda MLA Sek Nurul Hasan hai Khetrigau Assembly Constituency asida leiri ba miyam asi lairaba amasung lomi sing na namna leiba AC ama oiri lomi sing na chahi amagi manungda thamari khak thabak shuri hariba matam asi loiraba matungdadi thabak shufam nompham leitabana maram oiraga wana hingli masina maram oiraga labuk yonthokpa yaurakli yonthoklibा labuk asisu lau uba tokthoklaga farm house oina sanarakli lofam sing farm house onthorakna chahi gi watanaba hoputhokpa ngamlaktabagi machak ama oiri agriculture method multiple cropping method sijanaduna lomi singbo matau karamna chahi chupa thabak tohanduna santok leihanaba pandamda Farmers Meet ase pangthokpani Assembly Constituency asigi mihut amo oina Assembly Constituency asida leiriba lofum kya yengshinduna phase 9 na lomi singgidamak paikhatpa yaba thabak athubada paikhatpa horagani haina mahakna makha taake thamoi singna lomi singna interest so to biraga maramdi koigi public representative ni ai jaraga soifege panchayat sinna bai se ai bo ai jo practical hoiba wat praina khalle maramdi ana koigi lomi mathaina mang thabiraga lomi yauna lomi na thabak toba taragadi khangana toriba thabuk to maramdi lau uri ni sage lau leiri bani lomi ni lau do ke dori sahi chupa ubi anana bagi damakta semgalakpa kanda lomi mang tha dabida member pradhan MLA zila parishad tano hairagadi ade lau do uranu haibana phabam laya Khopumdagi nambol makha lekai ge asan bayum amada leiduna mahimasing tamlibi pokminaba machimanau nupi macha ahum marang nambol turelda irujabada tasingbadagi nupi macha ani amadi kalhore amana hojik forward thiba khangdana leiri hojik forward thiba khangdana leiri be nupi macha adudi khopumge tawshang khuldage rosni kalmai apapa haukapau kalmai chahi taramarini aduga kanbangam horaba nupi macha ani adudi rina kalmai amasung debala kalmai makhoi animak rosni kalmai gi manau nupi ngaktani hojik nambol gi St John School da mahi tambani hari thodok adugi matang da press na phangba pau amagi matung ina ngarang nomit ungba matung minute 10 rom taba duaida nambol kongkham ga tainaba nambol turel da irujaki makhoi ahumak turel da tashinbada amana laurakpa makol akoi bada leiri ba miyam na tabadagi rina amasung debala kalmai kanbangam khi aduga rosni kalmai na thiba khangdana lerakhibani hojik NDRF SDRF number police khopumgi khunja sing amadi ising mai ba yauna akanba maongda thiba humagi thabak chathari haina paw asina makha taragli Wangkem Assembly Constituency ki manung chelna Gwarok sing da leiriba nongpok tarang saraba Hindu singna Gwarok Mahadeva haina khangnaba khubam asi tariba lambi asi ngasi yari pop ke crew dage Shwaraisham Sureshna samjinkhre lambi ki film phatabana maram oiraga lambi asida arumba gari sing chatpa thingle haina khul asige committee na khanglagle kekru khul apun bage apex body ama oriba kekru idol progressive committee KIPC ga khusham naraga lambi samjin bage thabak aduga mari leinana committee asige secretary Laishram Somenandro na high intervillage road IBR lambi asida arumba pot puba gari sing chatpa yade khangna gari sing junction badage ngasidi lambi asi asuki matik fatre lai khurumba lakpa miyoi kya dasu lambi ase fatabana khudong chadaba kya mayok na hale
lambi asi ngasidagi chahi 15 gi mamangda semjinkhibadagi ngasi fawba semdri ngasidagi lambi asida nung lengoi u phuba sing khoirom kekru amadi pechi khullomda chatlabadi amasung kekru tingal chingmai dagina laigi khubamgi akoibada fatta haudi amot akai sing haidok lamba thoklabadi fine oina lupa lising tara logani haina logi oiba mateng su loragani hiram asiga mari leinana yaripa police amasung forest department asu yangshin biu lunana lambi asi athubada semjinaba lengakna amadi assembly constituency asige MLA na hona biu haina mahakna makhata ke nasingbak kaya sing asi aikoi ngasi committee mai kaidagi tongan na semjarabasu aduga sangrab lambi asi committee na sema ngambagi pangal laitabna maram oraga koi kendra sige honorable MLA ikai khumna jariba amadi manipur gi ikai khumna jariba chief minister amadi mari lainaba department singi puning chingchanjere hairaga hojik lai khuramba lakwa matam sida asugi matik nuai taba lambi asi sembina bagi damakta kekru aiden progressive committee gi secretary amadi president gi mai kaidagi manipur lenga ki puning chingchanjaba wafam asi nolobna thamjari lambi samjin ba aduda soraisum sorais masam yauna KIPC gi president soraisum kan hai amadi atei mi oikea susaruk yake BJP ki mihut amasu oiriba Nagaland ki Deputy Chief Minister Y Pamton na NSNIM ki makok thongba luchingba kharana Naga gi isu asi loshinba pamti haina phongdokhraba matung NSNIM na national gi legislature singda akanba maongda section wa thamkre Naga political issue ki matangda Nagaland ki state lawmakers forum gi mifam pangtoknaba thorang tawriba sigi mangoina na NSNIM na talk by statement amada Naga peace process da state legislature singna facilitator amage saklon da ahen bakhong thangjalakano haike ikui kuidana Nagaland ge Deputy Chief Minister Y Pamton na thoram amada Naga nationalist group amage makok thongba uchingba kharana Naga issue ase loshinba pamde makoina tax collection amasung extortion gi khudong chaba lodana leiba pami Naga political issue gi warwishing purappa pamdaba sing norok ta satkro haina phongdokhibani NSNIM gi cherol aduda maming pandana Naga political issue asigi matangda Naga flag constitution amasung integration gi maramda Nagaland gi BJP amade NPF ki luchinba kharana fajadaba launch naba si tawroidabani Naga gi issue asi kana amata kuithana leba pamde masi Naga singge khangduna lakpa achuba polum amani Naga political issue asi noma gi lushilakle haiba khangi asigumba issue asi pamdaba wahi sijanabagi mahuta afaba mai kairomda laknaba honabada laknaba honabana afaba oigani hainasu cherol adana makhatare khongjom karamna sakhat hangani haiba WhatsApp group na khongjom sapamaya lekai da leiba hoji cancer naduna leiba hizam sanatumba amadi mahaki machanupa da shen oina lupa lising taramanga amadi asa athak sing mateng pangre tengbang khongchat aduda group asagi president Saibam Deven Vice President Kagembam Kanhai Secretary Langpuk Lakpam Binod Kumar amadi WhatsApp group asigi maru eba members sing su saruk yaki Tangbang ba asida group asigi bukchal chawraba donor amana sale gi mating panglak pagidamak publicity secretary Shabam Deven na thagat phongdorle IGAR South Committee Makada Assam Rifles ki Phundrai Battalion na ngarang lo na thingraba alholup PLA ki cadre ama Kaching district ki manung shanba wabagai ke tel macha dagi fagat le hari wabagai ge akoibada lona thingraba lan holup amage cadre leire habiga kanaba pawma phangmadage Assam Rifles ki personnel amasang Manipur police ki punba team amana mafum aduda operation sataki maduda PLA ki cadre adu fagat pangam kibani far bimioi adu makhata investigation gidamak Yanglam police station da khusinda kre haina Assam Rifles ki paw amana hari kumza lising ani tarama pandagi hengatana laklaba petroleum dealers singe dealer margin lengak na khudaktagi hengatrabadi tha asigi tang kuntra mathoidagi oil company terminal sing dagi thau leidabagi khongjang sanction lagani haina Northeast India Petroleum Dealers Association Greater Guwahati unit of khangalagli IOC Bharat Petroleum Corporation Limited amasang Hindustan Petroleum Corporation Limited ta tha ki petrol amada Manipur Petroleum Dealers sing so saruk yaribe association asina hai malem gi oina sungdokti ba thau ki mamal hengat abasu petroleum ki mamal handaki basi thagat pa phongdo e adubo petroleum trade tawriba dealers sing asigidamak dealer commission margin hengat lu yadabasina dealers sing da chauna khudong chada ba mai unhale dealer margin asi kunjale sing ani tara mapandage ngasi fawa hengalakri thau ki mamaldi saruk ani hengat khibana dealer sing da polum saruk ani hengat kre handak khangkhangudana lengak na petroleum product ta excise duty
hanthakiba sina dealersingda amuk henna fium sokhale kumja lesing ani taramapandagi thau gi RSP da ahongba leitana excise duty ahomdak hengatkre masina oil marketing company singda kanaba pirabasu dealersingda kanaba pide maramaduna dealersingna taleba demand asi pidrabadi tha asigi kunthramathoidagi oil company terminal singdagi thau leidabagi khongjang sanction gani haina wafum haibu wafum su cherol aduna palli hairi social media da post ama thagalubagi mari leinana International Human Rights Association IHRA ki president Mark Thangmang Hawkip me gi tang kun mari da Manipur police na faraba matungda Churachandpur amadi Kangpokpi ki miyoi Kanglup kharana irang sagaliba si maram chade haina ireicha kanban lup na phangdorokli lup asigi president amadi general secretary na khuri FP duna thadora pacharol amana hai Manipur da hokiba chahi kaya dagi kundamina duna ngasi nungshi chanana leminar laba furup mashel ki marakta imu naimu tanaba yaba wahi wata ngang batanatana lamdam asigi puwari bo maring marangbo oina ukibi yaba post ama social media da tawbagi damak fakiba mark thangmang hawkip ki damak irang sagaliba simaram chade hainasu cherola sinama khatarakli Haryana ki Goshen Kherada leiba Delhi Public School Private Limited ki Football Academy da training tawnabagi damak selection fangkraba sanaroi kuntra ngasi amfa ki office tagi amfa ki president Ratan Kumar Moirang Themna lamthakre sanaroi sing lamthabagi thoram aduga mari leinana amfa ki president Ratan Moirang Themna sanaroi sing da high training ki selection fanglaba sanaroi sing na ningliba pandam amasung ima ipana ningjariba sing adu fangnaba kanna honagadabani hauzik team apalange football academy kaya da Manipur gi sanaroi kaya ama leire makoina su academy aduge mingchat puraknaba kanna honagadabani haina sanaroi sing da yaifamangal pike public school makal lai adu nui sangba dili public school je sine hena ba dili jam awang ma thata thamama dei no hade muzi india gi mafam sidi maka nui gi ma ba ma lai to yo gi doi lai ji maximum satu sate ki matak lai hai ila loina ma adu nui su adu mak te ki hengena la o hai ba blessing ji piraga ai sai de select panba yabadi asi lamthariba sanaroi sing asi poiroi lamdam football academy thawal na sinduna thawal Bishnupur amasung Imphal East district da tha asigi tan 13 dagi hoduna pangtokhiba trial sing da mai paglakhraba sanaroi sing ni aroibada maroiba paw amohana social media da safe minister N Biren hat kani haina ki han kiban pa ma Churachandpur police na fagat pangam kre ana layang mari leina bathabak thoram sing hena kumang saukshin bang ngamnaba Jenims Hospital ge security personnel sing da miyamna tati ta oina tobiganu haina Jenims ke director Dr. L Devena phongdokre matang asida MAMI TV news update pibulu jare makata pa pau kita mak numidang waram pung mangage prime time English news midang tabiyo Lengsin Birau, Kingdom Educational Institute, All Lambulan, opposite GP Women College, Asida, Ningtin Experience Lairaba, Faculty Singna, Takpi Tambiriba Course Sing, Maruoina, Aviation Gi Makada, Cabin Crew, Ground Staff, Amadi Tourism and Hospitality Management Course, Tambi Ningba Singna, Ngasi Maklaktuna, Tanabiu, Masida Sunatana, Institute Asida, Makal Kuding Maki, Computer Coursing, Tambagi Kudong Chaba, Adusu Pizeri, Kudamoina, Triple C, DCA, Tally with GST, Asina Chingbasing. Loina na, spoken English, spoken Hindi, personality development, interview techniques, Asina Chingbasing, Tambayagani. High Ribo coursing asi
ꯆꯥꯝꯃꯗ ꯆꯥꯝꯃ ꯊꯕꯛ ꯐꯪꯅꯕꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯨ ꯄꯤꯖꯔꯤ꯫ Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser, free OPD every Saturday. Please contact 600-910-8789. Nahak pukning wakhalgi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo oina Rehabilitation and Child Care Center inkalakliba nahasingita oiba experienced leraba doctors amadi clinical psychologists singna layingjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga, healthy diets, weekly health checkup, intensive daily routine. Awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi mathau tarabadi nakanda pijariba contact number asida pau fawbirau